ising Eyaida karimata chada thakta tha ama lelaklabada makhoi ahum uchek fawba faduna hingna chaba horki amadi masamaki makhut fawba jajaki Pacific Ocean haibasi amuk sandokna takludragasu adomna hena khanglabo wafamni pak chauraba ipak asigi marakta leiriba ithat macha macha sing asida chathok chasin tawriba mafam aduda leiriba mioi singna apik apik pa hi sing amadi mayai urap chawba jahas macha sing sizinarami Pacific Ocean gi Iceland sing asi maril ama oina pareng amaga lapnabadi oramde Tokeliu hariba jaga asigi apik pa ithat amada leiba naha oiriba nupa ahum Hanagum jahas macha amada October gi tarik 5 2010 Philo na seo amadi samu velesa koba naha ahumsi apik pa jahas aduda tonglami Mafam aduda leiriba mioising adugi paudamdagi makhoi ahumgi khongchat asina khwaidagi sangba khongchat oikhi haina phongdokhi khongchat adu haukraba matung ikuidana naha ahumdu torbandagi asum lapthorpana torban uba phangkide haibadi maikai marimag sing natana karisu uba phangkide torbandagi asum lapthorpana mayumda halakpagi maikai fawba khangkide asum thokani khangdabana paw phongnanaba mobile phone su pairakhiba leite chumna nga ha koithok lusi haiduna lakpa khatani pujarakpa ising khajiksu losinkhibana ising marik amata thakta numit nini lelaklaba matung nong taraki amadi jahas adugi mapanda tholoktuna tungduna leiriba ising sing adu thaklami asumna chana thaknanaba karimata yawda rescue toba lakpagi sign amata phangda hapta khara hokre madudagi makhoi uchek amabu faaduna hingna chaba horki adom su amukta khanduna yengbiu chana thaknanaba leiraktraba matamda adom kari phobibagi Tokeliugi khunjasing aduna pawamata phangda tha ma haukraba matungda khunjasing aduna makhoi ahum adu siramlagani haiki makhoi ahumgi death ceremony fawba pangthoki ceremony aduda chorangna mioi chongam punki hairi naha ahumsi ising Eyaida tha ma hena tawduna leiraklabada makhoi samudragi thumhi chelaba ising singsu thakba horaki matamduda makoina khanjaki basi sungsoi soidana siragani makoi sibagi matam naksilaklei haibisini amuk hana hinglakigani thajarudraba makoi ahum nongmadi Samoa amadi Fiji gi mayai oirabna leiba ising Eyaida mayai oirab chawba hi amada nga phabalakpa mioisingna makoi bu thengneramki mafam adu makoi gi torbandagi miles chongarom lapam mafamni hi thawba misak aduna makoi bu kanbiki amadi Fiji gi hospital amda pubirakhi amadi makoi gi mayum Tokeliuda amuk halanki naha ahum aduna ising Eyaida da karimata chada thakta lelakhiba asi numit 50 ni chupnani channel asibu support toboina subscribe tobiramu